Tokyo Olympic Games 2020 da Manipur dagi haukibi Saikho Mirabai Chanu KG Nifumapangi weightlifting masana da silver medal fangduna India gi medal account hangdokre. Mahagna silver medal fangdakpada India ge President Ramnath Kovind, Prime Minister Narendra Modi, Union Minister Kiren Rijiju, Anurag Thakur, Manipur ge Chief Minister N Biren, Hairok Assembly Constituency ge MLA TH Radheshyamna thagatpa fangdorakli. India ge Prime Minister Narendra Modi gi thagat warol aduna hai Tokyo Olympic 2020 hobada Sidagi hena nungaiba ama leitre. Saikho Mirabai Chanu gi fazaraba performance asina India pumba momon minok nokhale. Mahagna weightlifting masana da silver medal fanglakpa asida thagatpa fongdokli. Mahaki mai pakpa asina India macha pumna makta anoba ithil ama pire haina thagat warol aduna makhatari. Manipur gi Chief Minister N Biren na pirakpa thagat warol amana hai kayada nungairaba numitno India gi kayada fazakraba mai pakpano Mirabai Chanuna KG Nifumapan gi nupi weightlifting masana da silver medal fangle ngasidi nahagna leibak miyam ase chauthok chahalle haina makhatari. Tokyo Olympic Games ki nupi gi KG Nifumapan Kanglup ki weightlifting masana da Manipur dagi haukiba Saikho Mirabai Chanuna silver medal fangkibaga loinana India ge medal account hangdokre loinana social media ge platform khuding makta Mirabai Chanu ge harau mathoi ka bagi pauna thumatkre India ge pungfam pung tara minute kun chatpada Tokyo International Forum da pangthokiba weightlifting gi masana asida Mirabai Chanuna ahanba round gi snatch the KG marifut taret thangatuna event asi loibada mahakna ani suba position takhi aduga China ge hau zi huina KG marifut tara mari thangatuna makok thongbada leikhi competition asige clean and jerk round horakpada Mirabai Chanuna mahaki ahanba attempt KG chamaga tara thangat pangamki loinana ani suba attempt na KG chamaga tara manga thangatki laibak thibadi ahum suba attempt mahakna KG chamaga tara tare thangatna bahotna bada mai pakpa ngamkhide adumakpu snatch amade clean and jerk ta mahakna apunba KG chaniga subna ani thangatuna masana asida mahakna lemzaningai oiraba silver medal gi mapu oiba ngamki nupi gi KG Nifumapan Kanglup ki weightlifting masana asida China ge hauze huina clean and jerk ta KG chamaga tara taruk thangatuna event asida punna KG chaniga tara thangatpak ngamduna gold medal loki amadi mahakna weight category asigi anoba Olympic record amasu thambangamki event asida Indonesia ge Windy Cantigana snatch the KG marifu mari amasung clean and jerk tana KG chamaga tara punna KG chamaga marifu tara mari thangatuna bronze medal fangki Panba yabadi ngasi Mirabai Chanuna fangliba silver medal asi Olympic Games ke weightlifting masana da chahi kunmari gi matungda Indiana amuk hanna fangba ahanba medal ni Ngasi ayuk Tokyo Olympic Games 2020 gi ahanba round oina ngasi sanakhiba nupagi hockey match tana India na New Zealand bu ahum anida maithiba pikre nupi gi judo masana dana Manipur dagi haukhibi Susila Chanu Hungary gi Eva Sarnovic ki makhuta leheure ngarang dagi haudana Tokyo da pangthokliba kunthani thoirak suba Summer Olympic Games asida medal gi achoba asa thamliba India gi nupagi hockey team na New Zealand bu ahum anida maithiba pikre ngasi ayuk angan bada sanakhiba match adu India gi custodian Sri Jesna mahaki tawba ngamba thongna sing angamba thakta uthokhi Japan gi South Pitch ki oi hockey stadium da sanakhiba match ki ahanba quarter hogalakpada New Zealand na goal ama chanduna mangzil thaki match adu gi ahanba quarter loisilakpada India gi Rupinder Pal na penalty spot ge India gi ahanba goal chanba ngamduna ahanba quarter loibada goal ama amada leikhi Match ke anishuba quarter ge kuntaruk suba minute ta India ge Harmanpreet Singh na penalty corner ge khudong saba lauduna goal amaga amuk sanduna anishuba quarter loibada India na goal ani amada mangsil thaki ahum suba quarter ge sanaba horakpada India ge Harmanpreet na penalty corner ge India ge ahum suba goal chanduna match aduda India ge fivam fana thamki adumakpu New Zealand na quarter asimaki manungda goal ama handokhiduna goal ahum ani leikhi
मैच अदुगी मरी सुबह क्वार्टर लोरमदागी मिनट खरदा न्यूजीलैंड पेनाल्टी कॉर्नर अहुंगी खुदोंग सावा फंख्रबसु इंडिया की कस्टोडियन श्रीजेश के अंगप परफॉर्मेंस अमना हाइरिबा पेनाल्टी कॉर्नर अहुमक अरेंबा ताहंदुना मैच के अरोइबा पुंगफमदा गोल अहुम अनिदा लेदुना इंडिया ना माई पाकबा ngamki मैच अदुदा इंडिया की महूत सिंदना सरुक यारिबा मणिपुर दगी हौखिबा नीलकांता शर्मा की फजरबा परफॉर्मेंस खरा मिडफील्ड उबा फंखी नीलकांतना मैच अदुदा उत्खिबा महाकी स्टैमिना स्पीड अमदी पासिंग स्किल कयाना मैच अदु इंडिया ना खुदुम सनबदा अचोबा मतेंग ओइखी टोक्यो ओलंपिक गेम्स 2020 दा इंडिया के आशा चाउना थमखिबा जुडो सानरोय मणिपुर दगी हौखिबी सुशीला चनु लिगमाबम एलिमिनेशन राउंड ऑफ 32 दा हंगेरी की इवा सर्नोविक की मखुता माइथी बनंगदुना केजी निफुनिपान की नुपी की कांगलुप दगी मपान थोखरे ओलंपिक गेम्स असिदा इंडिया के जुडो सानरोय अमखक्तमक ओइना सरुक यारिबा सुशीला चनु लिगमाबम की मैच अदु हौगलकपदा पॉइंट फंगबगे आशा लेरमखी अदुमकपो महाकी माइकै दगे असोइबा मचा अमखक तौखिबना मरम ओइरगा महाकी ओपोनेंट ना सेकंड कुन पिन तौदुना थमखिबदगी इवा सर्नोविक ना इपोन फंगबंगमखी मैच अदु लोइगदबा मिनट अमगा सेकंड कुन वालिंगैदा सुशीला चनु लिगमाबम माइथी बनंगदुना इंडिया के जुडोदा थमलंबा मेडल की आशा अदु अरेंबताखी